ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯛ ꯔꯤꯑꯦꯛ ꯇꯧꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯑꯞꯂꯣꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤ ꯐꯖꯅꯗꯤ ꯄꯤꯕꯖꯥꯠꯅꯤ ꯑꯩꯁꯨ ꯃꯣꯏ ꯄꯤꯔꯅ ꯐꯖꯅꯗꯤ ꯂꯧꯁꯜꯂꯦ ꯑꯩꯒꯤ ꯑꯅꯧꯕ ꯂꯧꯕ BMW ꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯍꯜꯂꯒ ꯈꯔ ꯁꯦꯛꯁꯤ ꯑꯣꯏꯕ ꯐꯣꯇꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯕ ꯂꯥꯏꯛ ꯀꯃꯦꯟꯁꯤꯅ ꯄꯨꯡꯈꯥꯏ ꯄꯨꯡ ꯐꯥꯎꯗꯦ 1K 2K ꯆꯔꯥ ꯀꯥꯞꯄꯖꯥꯠꯅꯤ ꯃꯇꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯂꯛꯖꯔꯤꯗꯗꯤ ꯐꯖꯅ ꯉꯥꯎꯕꯖꯥꯠꯅꯤ ꯑꯩꯅ ꯉꯥꯛꯇꯪ ꯐꯃꯨꯡꯗ ꯂꯣꯡ ꯍꯤꯞꯄꯒ ꯑꯣꯟꯂꯥꯏꯟ ꯂꯩꯕꯨ ꯃꯇꯝꯁꯤꯒꯤ ꯏꯈꯧ ꯂꯥꯡꯅꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯅ ꯖꯔ ꯌꯣꯝꯕꯖꯥꯠꯅꯤ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯤꯁꯤ ꯈꯜꯂꯒ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯁꯤꯟꯗꯅ ꯄꯨꯔꯤꯕꯅꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯥꯔꯤꯕꯅꯤ ꯅꯪꯗꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯗꯦꯜꯂꯤꯗꯁꯨ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏ ꯂꯩꯔꯝꯃꯤꯗ꯭ꯔꯥ ꯅꯪꯗꯤ ꯑꯩ ꯀꯗꯣꯝꯗꯅꯤ ꯅꯪ ꯑꯇꯥ ꯀꯥꯞꯁꯤꯜꯂꯤꯁꯤꯕꯣ ꯀꯩꯅꯣ ꯈꯥꯏꯕ ꯈꯛꯇꯅ ꯈꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯇꯥꯇꯣꯟꯅꯤ ꯀꯩꯅꯣ ꯐꯥꯒꯤ ꯅꯠꯇꯦ ꯀꯗꯣꯝꯗꯅꯤ ꯅꯪ ꯀꯥꯞꯁꯤꯜꯂꯤꯁꯤꯕꯣ ꯀꯩꯅꯣ ꯗꯦꯂꯤꯀꯦꯁꯟ ꯀꯥꯔꯛꯏꯅꯤ ꯀꯩꯅꯣ ꯑꯩꯁꯦ ꯐꯔꯦꯅꯦ ꯅꯨꯃꯤꯠ 4-5ꯅꯤꯗꯤ ꯑꯩ ꯐ꯭ꯂꯦꯁꯇ ꯂꯩꯃꯤꯟꯅꯕ ꯌꯥꯏ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯌꯨꯝꯗꯅꯦ ꯕꯣꯠ ꯈꯣꯡꯒꯗꯕ ꯌꯥꯝ ꯂꯩꯍꯧꯔꯤ ꯀꯩꯅꯣ ꯁꯤꯗꯁꯨ ꯕꯣꯠ ꯈꯣꯝꯕ ꯌꯥꯏ ꯀꯩꯅꯣ ꯗꯦꯜꯂꯤꯁꯤꯗ ꯅꯪ ꯀꯦꯟꯗ꯭ꯔꯒꯤ ꯃꯤ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ ꯌꯥꯗꯦ ꯑꯩꯅꯦ ꯅꯪꯒꯤꯁꯤꯗ ꯂꯩꯕ ꯌꯥꯗꯦ ꯅꯪꯒ ꯇꯤꯟꯅꯩꯁꯦ ꯃꯅꯝ ꯈꯖꯤꯛꯇꯪ ꯇꯥꯈꯤꯕꯗꯅꯦ ꯑꯩ ꯚꯣꯠ ꯀꯥꯕꯗ ꯂꯥꯏꯅ ꯗꯤꯄꯣꯖꯤꯠ ꯃꯥꯡꯊꯣꯛꯇꯣꯔꯤꯅꯦ ꯀꯩꯒꯤ ꯗꯤꯄꯣꯖꯤꯠ ꯃꯥꯡꯗꯦꯕ ꯑꯩ ꯂꯩꯁꯤꯗꯤ ꯅꯪꯅ ꯀꯩꯗꯧꯕꯩ ꯕꯣꯠ ꯐꯪꯉꯣꯏꯗꯣꯏꯅꯣ ꯅꯪꯅ ꯑꯦꯛꯁ ꯑꯣꯏꯔꯤꯁꯤꯗꯤ ꯑꯦꯛꯁ ꯍꯥꯏꯗꯤ ꯑꯦꯛꯁ ꯄ꯭ꯔꯙꯥꯟ ꯑꯦꯛꯁ MLA ꯑꯦꯛꯁ CM ꯀꯅꯥꯅꯣ ꯑꯦꯛꯁ ꯄ꯭ꯔꯙꯥꯟꯗꯤ ꯈꯥꯏꯕ ꯅꯪꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯁꯛ ꯐꯖꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯅꯪꯅ ꯀꯣꯏꯔꯝꯗꯕ ꯅꯪꯒꯤ ꯑꯦꯛꯁ ꯑꯣꯏꯗꯕ ꯀꯅꯥꯕꯨ ꯌꯥꯎꯔꯤꯕꯒꯦ era ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯗꯤ ꯌꯥꯝ ꯆꯝ ꯂꯣꯏꯅꯕꯅꯤ ꯅꯨꯄꯤꯁꯤꯡꯁꯦ ꯆꯝꯕꯗꯨꯅ ꯑꯦꯛꯁ ꯑꯣꯏꯔꯤꯁꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯁꯤꯜꯂꯒꯦꯕ ꯑꯩ ꯈꯪꯅꯩꯁꯦ ꯅꯨꯄꯤ ꯑꯃꯈꯛꯇꯅꯤꯀꯣ ꯑꯦꯛꯁꯔꯥ ꯈꯥꯏꯕ ꯉꯁꯤꯗꯩ ꯅꯪꯅ ꯈꯥꯏꯔꯝꯕ ꯅꯨꯄꯤꯁꯤꯡꯁꯦ ꯑꯦꯛꯁ ꯍꯥꯏꯅ ꯊꯣꯜꯂꯗꯧꯅꯦ ꯑꯁ ꯅꯪꯁꯨ ꯀꯔꯤ ꯐꯖꯅ ꯉꯥꯡꯉꯦ ꯀꯔ ꯉꯥꯡꯒꯅꯨꯀꯣ ꯅꯪꯗꯨ ꯑꯦꯛꯁ ꯄ꯭ꯔꯙꯥꯟꯅꯤ ꯈꯪꯉꯦ ꯍꯜꯂꯣ ꯑꯌꯤꯡꯕꯤ ꯑꯩꯁꯤ ꯊꯕꯛ ꯑꯃꯒꯤ ꯏꯝꯐꯥꯜꯗ ꯊꯣꯛꯇ ꯌꯥꯗꯅ ꯊꯣꯛꯑꯦꯅꯦ ꯉꯁꯤ 10ꯅꯤꯃꯨꯛ ꯂꯩꯔꯦ ꯗꯦꯜꯂꯤ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯀꯅꯤ ꯌꯥꯔꯤ ꯎꯅꯔꯁꯦ ꯌꯥꯔꯦꯀꯣ ꯈꯥꯏꯕ ꯅꯪ ꯈꯨꯝꯕ ꯍꯦꯛ ꯁꯣꯟꯕ ꯅꯨꯃꯤꯠꯇ ꯅꯪ ꯁꯤꯗꯧꯔꯤꯅꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯅꯨꯄꯥ ꯑꯩꯈꯣꯏꯁꯤ ꯆꯤꯟꯊꯤ ꯈꯔ ꯊꯤꯔꯣꯅ ꯄꯣꯛꯂꯛꯑꯕꯅꯦ ꯆꯤꯟ ꯊꯤꯗ꯭ꯔꯗꯤ ꯅꯨꯄꯤ ꯀꯔꯝꯕꯅ ꯋꯦꯜꯀꯝ ꯇꯧꯕꯤꯅꯦ ꯅꯨꯄꯤꯁꯤꯡꯁꯨ ꯅꯨꯄꯥꯁꯤꯡ ꯆꯤꯟꯊꯤ ꯈꯪꯅ ꯑꯗꯨꯝ ꯌꯥꯔꯤꯕꯅꯤ ꯆꯤꯟ ꯊꯤꯗꯕ ꯅꯨꯄꯤꯕꯨ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥ ꯈꯔ ꯅꯠꯇꯅ ꯂꯣꯠꯂꯝꯕꯗꯨ ꯈꯔ ꯈꯔꯗꯤ ꯍꯥꯏꯗꯣꯔꯛꯑꯦꯗꯅ ꯆꯨꯝꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗꯧꯅ ꯅꯨꯄꯤꯅ ꯅꯨꯄꯥ ꯀꯣꯏꯕ ꯂꯝꯗꯝꯁꯨ ꯅꯠꯇꯦ ꯅꯨꯄꯥꯁꯤꯡꯒꯤ ꯃꯆꯤꯟ ꯊꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯅꯨꯄꯤꯅ ꯑꯐꯕ ꯈꯟꯗꯅ ꯀꯣꯏꯅꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯈꯥꯏꯕ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯃꯆꯤन थी ꯍꯥꯏꯔꯕ ꯈꯪꯂꯕ ꯅꯨꯄꯥꯁꯤꯡꯗꯣ ꯈꯔ ꯌꯥꯅꯕ ꯁꯤꯟꯅꯔꯒ ꯀꯣꯏꯅꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯣꯕꯥꯏꯜ ꯑꯃ ꯄꯥꯏꯔ ꯅꯨꯄꯤꯁꯤꯡ ꯐꯃꯨꯡꯗ ꯂꯣꯡ ꯍꯤꯞ ꯂꯩꯒꯗ꯭ꯔꯣ ꯈꯥꯏꯕ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯩ ꯌꯥꯗꯤ ꯌꯥꯅꯤꯡꯗꯦ ꯅꯪꯅ ꯀꯩꯗꯧꯕꯩꯅꯣ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯀꯣꯏꯔꯤꯗꯨꯕꯣ ꯅꯨꯄꯤ ꯑꯃꯈꯛꯇꯪ ꯀꯣꯏꯕ ꯀꯩꯗꯧꯒꯦꯕ ꯅꯪ ꯑꯄꯥꯝꯕ ꯍꯥꯏꯕꯁꯤꯅ ꯑꯃꯗ ꯍꯦꯛꯇ ꯊꯨꯡꯕꯗꯤ ꯅꯠꯇꯦꯗꯣ ꯑꯩꯅ ꯀꯣꯏꯔꯤ ꯅꯨꯄꯤꯗꯣ ꯑꯃꯅ ꯑꯃꯨꯛ ꯄꯥꯝ ꯂꯩꯔꯝꯒꯅꯤ ꯑꯃꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯄꯥꯝ ꯂꯩꯔꯝꯅꯤ ꯁꯨꯃꯥꯏꯅ ꯔꯣꯇꯦꯁꯟ ꯇꯧꯔ ꯈꯔ ꯀꯣꯏꯅꯗ꯭ꯔꯗꯤ ꯑꯣ ꯑꯗꯨꯒꯤ ꯈꯨꯀꯣꯏꯗꯨꯗꯅꯦ ꯃꯄꯥ ꯃꯆꯥ ꯊꯥꯡ ꯌꯥꯅꯔꯦ ꯀꯥꯏꯅ ꯈꯕꯔꯗ ꯌꯥꯎꯔꯤꯗꯣ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜ ꯈꯔ ꯇꯥꯐꯝ ꯊꯣꯛꯑꯕꯅꯦ ꯀꯥꯎ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯉꯥꯛ ꯇꯩꯁꯤꯜꯂꯛꯄꯁꯦ ꯁꯤꯗꯅꯦ ꯑꯩ ꯁꯥꯎꯔꯤꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯔꯦꯅ ꯈꯜꯂꯣ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯌꯦꯠꯇ ꯈꯔ ꯄꯥꯏ ꯑꯣꯏꯗ ꯈꯔ ꯌꯥꯡ ꯂꯩꯅꯥ ꯆꯦꯜꯂꯕꯤ ꯅꯨꯄꯤ ꯑꯃꯗ ꯑꯗꯨꯝ ꯏꯟꯅꯗꯅ ꯂꯩꯗꯣꯏꯅꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯔꯣꯃꯥꯟꯁꯇ ꯊꯥꯛ ꯍꯦꯟꯖꯤꯟꯕꯁꯤ ꯅꯨꯄꯤꯅ ꯍꯦꯜꯂꯤꯁꯤ ꯑꯗꯨꯝ ꯇꯥꯛꯆꯔꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯃꯤꯊꯨꯞ ꯁꯦꯝꯂꯤꯕꯅꯤ ꯍꯥꯏꯕꯅ ꯃꯤꯊꯛ ꯑꯃꯨꯛ ꯂꯦꯟꯈꯥꯏ ꯃꯤꯈꯥ ꯑꯃꯨꯛ ꯀꯛꯊꯠ ꯅꯥꯇꯣꯟ ꯑꯃꯨꯛ ꯁꯦꯝꯗꯣꯛ ꯁꯤ ꯀꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯔꯣꯃꯥꯟꯁꯇ ꯊꯥꯛ ꯌꯧꯁꯤꯟꯕꯁꯦ ꯅꯨꯄꯤꯅ ꯍꯦꯜꯂꯤ ꯇꯥꯛꯆꯔꯕ ꯆꯨꯝꯃꯕꯖꯥꯠꯂ ꯅꯪ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯤꯊꯨꯞ ꯁꯦꯝꯕ ꯉꯝꯖꯗꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯍꯨꯏꯒꯤ ꯃꯤꯊꯨꯞ ꯌꯦꯡꯉ ꯀꯞꯆꯕꯗꯨ ꯎꯔꯒ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯅꯪ ꯍꯥꯏ ꯆꯨꯝꯃꯤ ꯍꯥꯏꯒꯨꯝꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯤꯊꯨꯞ ꯃꯔꯨꯞ ꯍꯧꯔꯕꯅꯤ ꯀꯩꯅꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯊꯪꯗ ꯅꯥꯇꯣꯟ ꯃꯔꯨꯞ ꯍꯧꯅꯦꯅ ꯇꯧꯍꯧꯔꯦ ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯃꯃꯥꯡꯗ ꯌꯥ ꯃꯔꯨꯞ ꯍꯧꯈ꯭ꯔꯦ ꯇꯔꯥꯒ ꯐꯥꯕꯗꯣ ꯖꯥꯠꯀꯤ ꯄꯥꯎ ꯇꯥꯔꯤ ꯑꯩꯈꯣꯏ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯨꯄꯤꯗ ꯉꯥꯛꯇ ꯑꯩꯈꯣꯏꯅꯅꯦ ꯇꯥꯏꯁꯟꯕꯗꯤ ꯐꯠꯇꯕ ꯑꯁ ꯅꯨꯄꯤꯗ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯋꯥ ꯅꯠꯇꯦꯃꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯉꯥꯛꯇ ꯑꯣꯟꯁꯤꯜꯂꯛꯄ꯭ꯔꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯅꯪꯒꯤ ꯋꯥꯔꯤꯗꯨꯅ ꯑꯃꯅꯦ ꯃꯤ ꯑꯃꯗ ꯊꯥꯖꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯩꯒꯤ ꯋꯥꯕꯨ ꯑꯩ ꯍꯧꯖꯤꯛꯅꯦ ꯑꯩ ꯚꯣꯠ ꯂꯦꯞꯄꯝꯗꯥꯏꯁꯤꯗ ꯇꯨꯃꯥ ꯁꯨꯔꯒꯗꯤ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯂꯥꯏꯅ ꯁꯤ ꯑꯣꯏꯔꯣꯅ ꯄꯤꯔꯛꯄ ꯑꯃ ꯑꯩꯒꯤꯅꯦꯅ ꯑꯩ ꯁꯨꯝ ꯇꯨꯃꯥ ꯁꯨꯅꯤꯡꯕꯩ ꯋꯥꯅꯤ ꯗꯥꯗꯥ ꯑꯃ ꯂꯩꯔꯤꯅꯤ ꯀꯔꯤ ꯑꯃ ꯂꯩꯔꯦ ꯌꯥꯝ ꯐꯕ ꯅꯨꯄꯤꯅꯤ ꯅꯪꯅ ꯄꯤꯕꯗꯤ ꯑꯩ ꯄꯥꯝꯖꯗꯦ ꯑꯦꯛꯁ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯅꯠꯇꯦ ꯋꯥꯅꯤ ꯌꯥꯝ ꯄꯨꯡꯁꯤꯡꯅꯤ ꯃꯣꯅꯤ ꯌꯥꯔꯦ
ai lâu rồi bữa nang angang ngồi yok to cái này có ai nate yam phoba nupini mapado hoji doctor ni ma hoji Delhi University da PhD dori yare ai na nang na piba phana phabu ore suna ai adu long ti saruk putila ai angang bin phar iren jan long sar as long this po nang khang na wari wa dai sanar mai mong dong ting thoi bo ne yam phoba nupini ai ne nang na piba supa pam de ai ex pradhan pam de ta to hai dong ma ge ka mino photo mai yong di yaw gi ni yare ai ni de ai na ai vote ka ba pam ko ai ne vote ko ba sim ne masak sim sim masak chi uri nan choi ngau ni masak sim ding yong ne bi yong ne hai ku ne sidi ku pa jam ni sidi ya je bone wa ne sidi bala ga de loi le ho re sidi ya ai ge ni ge da ro ga ko si bo ko si nang ye ex pradhan ni na te ko nate wa ne yam phoba nupini ai ku si masak su bajam ni sen ma yam pai ne ai ku si bo ai pam de pam me adu masana bu ya ka dro nang na bu pa ma de sin bi ge adu di nang sim ngam do di nang selo ai nang gi ka no ai cross to sto de askari khasno nang nu khang na gi wari sa gi de yoji video kal de to bin video ko to ai ku ya adu di ni se le tro mobile di fa jam ne dum fa fa da dum kai nang gi do masak fa jam yi mobile na youtube plus ya ro ne ai ko do so gi ko na ko ai to Hai ba, jatuh jadi ke dalam lagi? ai si manipur de mana bam la ka ni ngaram ba Saksa apa? sare Kerin sang no, yen thong ba migi masadi, hau bin sang yam sai ko. adu tampa ai no wan da higina Keri wano, nanggi warin di, taruh kono ko. warim na tida yam kina ra ka de jan Keri no, aina sawar kana de hai upo. smai to ne ai gi mana mom le ma ge ritual ware ma se hoji yam phai na mayam no bole pon kan thojeli ne ado enom to sum ma gi Nanggi si, keri wano de hai to malida. hairap tu ne mana nang si hop sa bai wane ado nang ya bi da ro ko Kai benang, sai di lagi ko. as pagi na te sing bin nang ya da ro bo yam phabu mi ne ke dro ge hek ya ram dra ba ai mai Nang ko madu harga, aina tazaga da banati. Masak to, hanam da khange. as nang nam khang na ge de ai mai thang na ba ka s de le ma pa hai la ke ne Unagi, muang saugi, mungun dagi hen bro. as ai ngon yam heli da nu pa ne ke dro ge Aduh di, unagi am tapah hello. ai ba la ke ko to phone jang to ba lo o tare ai ba lai Good afternoon. good afternoon Yang muang sawi ko, adum saw bu ne kai budagi, yang nawang beheli kena. lama ma khai ro mi hen bu ne Minggu, ta ton khang de si ai ko fesu kai di, song gi min tanpa kau zi. tapa ai di punsi de nu pim de wari sana kri ngasi sana ni sina ahan bu ne kai ba Kai ba, kai nang kasi. Mas ay na yang muang ini keluarga, mati sopi dale, poir mi dale. You nonsense. Bono mo talo dai kai ba nang lai ji pura ha ne we ba thong hang don thilak bu du ngau ri ni ru khong di me man kana no ex pradala na te to bom ni kai ba nang ne nang khumbe hek chon mo nang si do ri ni ko Kana no mana? manipur dai mon kwang sin Kay no mana ex-pradhan ka herami duna. moi mama do yari si was to kai nang thingai sina kan mon pau na ruino ba As kanagi no pano. aduna nadra di nang ke do thingai ba ha nang ai no ka bu khal Kay no desbo. Kanagi no pano. seng na yo Kay no. no pa tu kana seng As kay no desbo. Kado bas. Kay no nang desbo. Kado. Ay mo na dungo malam sa sakay na kan gano. Ay di luhum di ngay matamda. Isam-sam na nung sinaloy na mapami. Adugo malam sa adudi. Wakal yaw gabi madasat ka daman. kai no nasada ki dang show da bem show ri na ayam nak sin pam do wera Isam-sam na yung nagpamiyang ka.
Maro laina yenglakpa miyenga anigi khitnaba leibani. Aidi mafam asida aibu ngakpi simbigani khana lakhibani. Kudimagto aikoini yanabui makha ponbani. Nangbu aigi mari imta lenade haiba ngamudrane. Lainarame ai isana suyaki. Madudi nangi asingma lamchato khanglaktingai matamni. Hojikti ai nang kanano haiba masak khangle. Thôi, khai bình phong nâng nâng bố thôi. Nó xin mong phần chỉ bên nuôi vai bố ai đi vào tộc pi cái đầm. Ai nè pi đỡ vậy? Cả xin lấy được chứ, nâng ít cái này. Ai giờ pam bagi yang lagi nâng bố cái khut chân bade, cái suy bên này. Cả xin cái, không nói xin một khắc này. Anh bố, ai mà tôi muốn tiếp tục này. Khai ba, nó pun si supa, nang ngai cái tụi nó sắp ngâm rồi bố khăn khăn cái nó. Thôi. Nangi wakal do hong nagpa ingay kini. Ay amuk han lalaki ni. Matam ngay bin hay nakalo. Ay pung hindi kari mamitar giweb si mami na di uzarog labzan eh. Hay bagi aning bapa mo bu. Thoy nung sibagi lipun na kaya mo pinapun tambong mo na si yang kibadam. Yeah.